Chaukhalabasu library ki kanabadi kaidongai da mirai ba yaroi haina Chief Minister Okram Ibobina phongdokre. Kurumjari miyeng tabiriba pumna makpu taram noksari hauzik mapungoi ba pausing matam gi matung inna miyoy bena chaukhalaklabasu library ki kanabadi kaidongai da mirai ba yaroi haina ngasi Chief Minister Okram Ibobina uripok sobon thingel da leiba Imphal Public Library hangdokpagi thoram da haikre Imphal Public Library Executive Committee amadi Community Development Society uripok sobon thingel na punna sinduna pangthokhiba thoram aduda Chief Minister na makha taraduna ngasi hangdokliba library asigi damak Raja Ram Mohan Roy gi makhada lupa lakh tara airmak tawduna leire haiki Hauziki internet amadi computer gi matam asida aranba wahi sumthoknaba amadi wahi adugi artha karino haiba fawba internet gi kuthangda khangba yabagi khudong chaba kaya leirabasu library gi kanabadi mangba leitri library gi kanaba asi mahiro yauna miyamna kaidongai da mirai ba yaroi daba amani haiki aina sum yengjabada prithivigi institution maru oiba haiba tare higher education ki thakse lakpa matamda maybe Manipur da hairo Manipur University da like leiba ngambang ngamdabagi wanataba adai sidai da institution kitang heb wangna lakpada medical college da karida library ji yaudra di sukya yadaba mai ki class da oja sing duna like ta aba matung sidai da angang sing si loina library ji sangnaga angang sing si like ta han si even sakhat kraba sahi lising kaya woi kraba UK da hire su Oxford Cambridge or maybe America da hire su leiba Harvard University kai mayam sing si madu tangu ba angang sing sina hae hujik so tung tawriba angang sing si chumnagi textbook kharatane ba ojaga sing sina tapiriba khotpiriba tawriba sidi primary basic knowledge haiba tare madugi reference mayam sing se library yaudaba sugya yadaba ngasigi thoramadda uripok kendra gi MLA L Nandakumar na library asina lamda masigi hawgalakliba mahiroi singda chauna kanaba piragani library asi isa gi ni khanna ningthijana sijinabiyo haiki library asi sabada MP fandagi lupa lakh tara amadi mahaki MLA fandagi senphamga loinena miyamgi mateng lauduna sabani library asi tungkoine hingana ba Chief Minister na chahi gi oiba fund khara hapiyo haiki ngasigi thoramadda Art and Culture gi Commissioner S Dilip Transport Commissioner Lakshmi Kumar, Revenue Commissioner K Radha Kumar, Malagi President K Chauba Singh amadi Imphal Public Library ki President S Tikendra Jinamaru oiba miyoi sing oina saruk yakhi. Border Town More ki Ward number 4 de dukan phamba non Manipuri matai manau sakhangdaba sing na ngarang nomaina kaplamle nupa adu laikanaba ngamdana lambi de sire nupi aduna aruba fibam da laikanari Thogdoga singarang numidang pung taret makhairom taba matamda thokibani laikhidraba miyoi adudi Dharmendra Nabik Alliance azu sahi kuntra manga apokpa laikhidraba kanta kawi sok labinupi aduna San Devi sahi kuntra nithoirom sure nongmaina kaplamba matamda Dharmendra gi thabaki yet thangba saruk amasung pukta nongmai maru amamam pankhi nupi adugi na thabaki mathak thangba sarukta nongmai maru ama pankhi yumga punna laiba dukan aduda lairingai da sakhangdaba singna nongmaina kaplam khibani Makoi ani More District Hospital da khudakta laikanaki anabagi fibam henjilakpadagi Imphal da layeng naba poba da Dharmendra lambi da laikhidabani Thogdoga sigi matang da police na case sama laukhatkre hauzik phawbagi di makoi ani bu kanana karigi damakta nongmaina kaplam libano haiba chap chaba khangba ngamdre Dharmendra bu nongmaina kaptuna hat khiba amadi mahaki loina bibu sohan khiba thawongbo yaningdaba phongdoktuna More da laiba Chamber of Commerce na nungaitaba phongdoktuna dukan sing thonglona kre hairi Savangkut Festival ngasidagi Churachandpur gi Peace Ground Tuibong da haukre numit humni chupna sathagadaba hawdokpagi tharamda KNO gi President PS Hawkim na ningsing yumbi gi maikhum hangdokhi Leibak khunai gi damak thongna leina angamba thodang lawamba thongnawjam iboyaimena tha sigi tang kutaret ki ahingda laikhidabada korkomna thamoi sokna nungaitaba phongdorakle Korkomgi Media Coordinator KSIS Hebena Thadora Paserol Amada, Father of Social Worker Haina Mingthol Pangkraba, Thongnawjam Iboyamena, Miyamu Thadok Lamlaga Laikhidaba Si Lebak Asigi Soba Lebak Thiba Amani,
इन कुमजा लिसिंगनी अनिगी अप्रैल की तांग मापंदा चैराव सिंगदा बीर तिकेंद्रजीत थंगाल जेनरल पौना ब्रजबासी अमसुंग हिजम इराबोट की खुबम हांगदोकपगी थरमदा करम ननिंग तंबा तानबा याबगी हाइना यूनाइटेड नेशंस न पिरंबा चना पथाप सिंग फोंगदोकलुबगी दमक भारत सरकार ना लैखिद्रबा थौनावजम इबोयामबु फाजनदुना जेल दा थमखी महागासी मिसम मियाम दा निंग तंबगी पाउजल पिरंबा सकनायरबा मणिपुर की लन्नी हाइना लौबगा लोइनना यावोल की इकाई खुमनाबा उल्ली हाइना जेरोला सिनेमा खातारी महाकी फजरबा वखलोल सिंग तम अमदी कांगलुप अमसोंग लाइनिंग लाइसोन की खेनबा लेहनबा पामदबा कया असिबु इकाई खुमनादुना फिदमनिंगाई ओइरबा वखलोल सिंग थबकता ओंथोकफम थोई हाइना लवी हाइरी निंग तंबगी अचुंबा पंथोंग फंगनबगी दमक लैखिद्रबा अहलिबुंगोना अरंग थवन मिचाक ओइना मतम चुपदा nganदुना लेहौरगनी मणिपुर की पुवारीना इरमदम की मियाम द पिरंबा तांगलब खुदोलनी हाइना कोर कोमना लौबगा लोइनना लैखिद्रबगी थवाइना पोकनाफम इमा की तंपाकता इंगना सिकना याताबो ओइरसनु हाइना चेरोला सिनेमा खातारकले हौजिक पाउगी मरकथन ब्रेक अमा पेंगबा ngaton phangbiragani ningol chakobugi mangoine na mapung mari faraba pengba amadi ngaton ningol chakobugi damak discount su pizari ngaton kg manga leibida kg ama free pengba kg tara leibida kg ama free da pizari akak naba matamni ngasi maklengsin biroktuna order tobi ho phangpham S Tomba and Sons pengba farm hiangthang bazar Tagyal Industrial State Talaiba MS Ranjoy Plastic Industry na chahi ahum mapung pharak pagaloina na water storage tank lakliba ningol chakaw bagidamag 5 to 10% discount pizare virgin raw material na saba technical qualified person sing na saba chapmana ba mamalda makhal kayagi machuda phanghanba chap chaba liter da sajaba lili amasung thoibi water storage tank ngasi maglengsin biraktuna khudung chaba sing asi lawbiho ngasi maglengsin biro Diwali kumhai amadi ningol chakawbagi mangoinana ningol singna set chabada pakcharagadaba pijet lighting kaya silaima emporium singjamai chinga makha opposite oinamler ngasimak lengsin biro Diwali amasung ningol chakawbagi special discount pizari ITC Limited ki premium clothing brand Wills Lifestyle gi thangmai ban maisnam lekha opposite house ground deliver store da Diwali amasung ningol chakawbagi special discount pizari nupa amasung nupi ki formal casual amadi evening party wear yauna makhal khuding makki fizol sing fangbigani ngasi maglengsin biraksi Wills Lifestyle store thangmai ban maisnam lekha opposite house ground Pain relief ointment khwang naba ok sikpa tang sikpa phuna bu singbada sinaba yarba lipsa gumna puthok saba auza निंगोल चकौबने लाकपदा अंद्रो केंद्र के MLA श्याम कुमार ना लमदम असिगी मियामदा याइफा पाउजेल पिरकले निंगोल चकौबगी निमित असिदा लमदम असिदा फंगजबा अमदि साजबा पोथोक सिंगना मसे मसल सिंगी खुदोल तमदुना असेंगबा मसिन मोकपा ओइबगी नुंसिनबा मरी अदु जसन हंसी हाइना फोंदोरपगा लोइनना कुमहाई असिना लमदम असिदा नुंसी जानबा अमत्त ओइबा कांगलोप की खेनबा थमदबा लमदम अमा ओइरसनु हाइरे अमरमदा Forest Minister I Hemochandra Nasud Ningol Sakobana Lakpada Yaifa Paujel Pirakli Nimit Asina Lakpada Nunga Yaifa Santi Laiba Amata Oina Hingminaba Watapa the Balamdam Ama Oira Sanu Hairi Kairao Kendragi Emilena Miamgi Pangpam Tokpa Hakmat Lehabagi Mayokta Yaning the Pongdok to Nangasi Lilong Arapti Mamang Lekai Market Seta Miamgi Oiba Wakat Mi from Pangtokre BJP Kairao Mandal Nasinduna Pangtokiba Thoramaduda, Lairaba Prazagi Takhauda politics Tobiganu, Hibene Singba Wahikaya, Blacker Singda Iki. Santana Miamgi the Makana Raba Project Kaya Pitharak Labasu, Manipur Sarkar Namanga Lehaina, BJP Gimirep Oigani Hariba, Takelambam Samanandana Fondoki. Yana Harvada, Akogi Pansaki, Takala Iba, Port Asida, Akogi, local Emelina, 25% low. Masi Akogi, Manipur State, Kakani Sanity, Atopa State Sinda, Amata Sanadi, Asigumba, Manipur, Congressna Sasan Toba, Akogi, Manipur Asida, Asigumba, Sanavi Asia, Tasiana Masi, Maru, Huna, Mutaningi. Ningol Sakopaga Mari Linana Kairao Kendragi Self Help Group ki members Sinda, Kendra Asida Mirep Oigani Hariba Amai Khana, Kodol Pibagi Tauramama Mahakimayum the Pangtokre, Self Help Group member listing Amada Selgi Mateng PK. Kumaya Sigi Nungi Oba Wahantok Leheni Haina and my Kana Fondoki. Manipuri Sayingda, Nativism Hibisida, Kananaba Amangasi, Deb Literature the Pangtokre,
Asailup Manipur Sinduna Pangthoki Batauramadda Manipur University Manipuri Department ki Head and Arunana Moderator Oiki Tongan Bamiu Singna Paper Pathoki Aiba Sarachan Tiamna Kongjom Numina Sahi Samakun Manga Mapung Parak Pagaloinana Tongan Batauram Sing Mafam Kayada Sahi Chupa Matang Sahi April Gitang Kuntaruk Power Satagadabagi Sarugama Oina Symposium Asi Pangthokpani Haiki Iramdam Nusibagi, Ihulama, Manipuri, Horokli, Miro Sira, Sandokana, Panamaduda, Askumba, Sahi Masuna, Pangtonga, Sinjabari. CPI na Ningol Sakoba Masung sa Bangkot ay proposal pirakli. Numida sinalak pada Kanglup Masel pun na nung sisana na himin na ba nung ayay fa ba santi amati sakat pa oira sa nung hayri. Janata Dal Yunasu Ningol Sakoba na lakpada ay proposal pibagaloy na nung ayay fa ba santi leba Manipur ama oira sa nung hayri. Hauzik break amaga muglogzari. Iramdam asigi ahanboy na puthokjaba sangai plastic storage tank sizinnabi yang sinaba potlam yaudriba LLDP ina sajaba sangai de sizinnabi lakliba ningol jakauba kumheiga mari leina chada taretagina tara phawba discount phangdigani phangdigidaba size singdi 200 300 500 750 1000 1500 amashung 2000 liter ni chahi tara gi guarantee ga loina khenaba makal khudingi apamba machusin phangdigani khudong chaba si phangdigidaba Mapandi, London supermarket leba Nismart industry khakdani. Hakchangi labor solakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hanga nungayaktaba singidamat, amatta ngayaba upaidi, Jolib syrup, amasung Jolib capsule burchang nina sinabiyo. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Aigi thamoina achit pa thajaba thamjari Sri Mani Kumar Jewelers yumda sumnai raka khanbana di kana roi engunda loina thengna khrabani wakal do wagano lao aikoi kudumno phasani rase Miyam ki apamba design kudimo soidana phanglagani Sri Mani Kumar Jewelers Masi awang poki ahan ba TMT bars industry ni industry asi 1993 ki December thada linkha chekibani saiji TMT bars asi German technology na sajabani saiji TMT bars asi awang poki ising sitka yamna chanai aikhoina yum sajabada TMT bars asi sizinajai saiji TMT bars semba sagat pa khudingmak aikhoi gi marup Ningol Jakobana lakpada imoy nungari na lamdam asig miyamda mahaulay bangari panghanjari imoy nungari na puthokcha bangari kudima hygienic oy ngari asi yamna lunan fimamda semjabani gram chama amasung chani yangkhai ngari ki packet sing dukan khudingmakda fangbiragani retailer oiningba singasu contact tobiba yagani khoi address ti imoy nungari sagolban tera sapam lerak Imphal Amuka hina taram noksari makata ba pauda Taramathoi Suba Assembly Election da Moirang Kendra da Mirep Oigani Hariba Thongam Santi gi oina Moirang Municipal Council gi manungda ahanba oina political conference amangarang wa number 2 gi manung sana Moirang Themlaikai Moirang da pangthokre Moirang Kendra Youth Progressive Front Moirang Themlaikai unit na sinduna pangthokiba conference aduda Thongam Santi amadi mahakpu sogatpa miyoi kayana saruk yakhi Thongam Santina Manipur asi sana khonaba amadi culture na saktak li habasi miyamna khangnaraba wafamni haiki Manipur da lariba kendra humpugi manungda Moirang Kendra asi awat panathalaba kendra ni masida matik sabe mihut thagatpa mathau tai phongdokhi Moirang Themlaikai gi Progressive Front ki maikai dagi sawale haina mensilaba form sing santi da khusinakhi handak ukrol da minister da chatharaki ba attack po yaningda phongdok pagaloina na thodok adu Bharat ki Prime Minister amadi Manipur gi political party khuding makna condemn tawfam thoi haina santi na phongdokhi Kokta Municipal Council Ward number 2 da laiba Council ki Vice Chairperson Mohammad Naziruddin gi yumda Thongam Santi gi political conference ama supang thokre thauramadu da mahakpu sogatpa tongan ma miyoi kayana saruk yakhi miyam gi lusingba saba singdagi praja miyam amadi kendra sigi miyam na section bio haina Thongam Santi na makhata na phongdokhi hauzik aroi bada maru oiba pau amok
चौखलबसु लाइब्रेरी की कानबदी कैदोंगैदा मिराइबे यारोय हाइना से मिनिस्टर ओक्रम इबोबिना फोंदोखरे हौजिकी ओइनदी आईएसटीबी न पिजबा पाउ मतंग सिदा लोइसिनजरी मियंग ताबिरिबा पुमना मक्को अमुका हना खुरुमजरी।